Kuki sing na hawkiba kumjali sing aniga kungu humdoigi me humdagi maitai furupki matakta chatharakliba mihat mipun loishinduna status ida tangdu laitaba hanjilakna bagi sarukama oina maitai CSO singa ahanba tangkaki wari sanabada yawkiba Thadou furupki luchingba ama Kuki Militants sing na nongmaina kaptuna hatlamlai laikidraba miyoi adudi Nehkam Jomhao kawi mahaki chahi yankaiga mapan sure Miyoi si ngarang numidang pung taret makhairom tabada Assam gi Karbianglong gi Jomhao vengda leiba masagi yumda ot nairaba matungda nongmaina kaptuna hatlambani Laikidraba Nehkam Jomhao hauzik Thadou Literary Society gi chairman gi thaugai puribani Loinana Manipur da thokliba chahi ani hellaba irang loishinduna tangdu leitaba puraknaba hotnabada maitai furupki CSO singa wari shanabada saruk yakiba Thadou NP Manipur gi mihut taraga taret ki manungda yaukibani nakalabramda Nehkam Jomhao bu Kuki Militants singna ot naiduna hat kibagi thawong adubu Thadou Student Association General Headquarters na akanba mong da condemn tawrukli Loinana miyoi sina maitai furukka tangdu leitaba puruknaba hingminnanaba hotnaramba khudingmak Kuki Militants singna pam khide hairaduna mahakna laikidaba simak Thadou furukki achauba mangzaba amani Mahapu Thadou furukki martyrs oina masak khangbaga loinana mahaki mihatki achumba wayel puthokadabani haina Thadou Student Association General Headquarters ki chairol amana khangalakle